Manipur da chatnariba land law asi mapangal yaudaba amadi mathau tawdraba oibana tongan ba leibak singdagi maru oina Bangladesh, Nepal, Burma na chingba lam singdagi naron da changsilaktuna khunda salaba matung mapu saraktuna yelhau furup oiriba kanglup singda onsinduna lan horakpani haina Maitai Mitai Tribe Union ki Secretary Administration ki Thaupuriba Mutum Churamani na fogdoklakli Wafam asingasi Jenims ki lecture hall da pangthokhiba land issue in Manipur aigi yum aigi hak haiba hiramda nongmagi oiba khananainabagi thoram amada mahakna phongdokhibani mahakna makha taradun hai yumthangnaba laibak Assam dadi haukiba chahi lisingani kun mathoi amadi lisingani kun humdoi da state aduda matam adugi chief minister Bharat ki prime minister amadi hauziki Assam laibaki Chief Minister na punna miyoy lag ama listing ni futaret chamnga ni fug gi yumfam patapi kre adubu iramdam asigidi kumja listing ani taramato gi socio economy caste census report ki matung ina khundari ba miyoy gi chada humfutaradi pata leitri amadi handak ki lan asigi matung dadi masing asi aduk ki matik hengalaba yai haina phongdokhi (1960 LRX से हेक चन्नब हौखिबन नुमित्तगी नंगसी फावबा सर्वे तौबीदना डिपार्टमेंट सिंगसिना तुमसनलगा खंगसनददना लैबा मतम gi चटखिबा लेंगाक सिंगसिना नेग्लिजेंस मयाम सिना ngasi फावबा अखोगी लमदम सिदा लैरिबा मैतै लमदम सिदैदा नतना मालेमगी अतै मफम अमतदा लैरिबा मितै सिंगसे मसी हौफम लैतबा मितै सिंगसे ngasi अखोगी इरमदम सिदैदा सैदांगबा लैबा लाबा अतोपदगी लाबा मिदौना लैबसे मसीगी दमकता Mitai Tribe Union ang asige program sa pangtok sa bani